Jari miyam puno mapu thoi benili kapali channel na taram no jari miyam ngasi di no pawam tamina seba ko do paw sida kari kari hai habido mayam paw sida ki dum tamina si adi kuki amadi maitei tawnari balana se kamana torokpano karamna torokpano haibase ado kai hai tare amuksu thaujallaga lanche kuki maitei sokna hanbani so hai amuksu du kanai kana mawa thajadoi ba haibasidi khangdre bako amana mamu hai sini di kai hai tare hui ngaurabadi huibu thi ai tare ko wari se aduna huibu se thi batare bako hoji tawnari bese ko adi kanana thauja leibano karam haina lanche torokpano habedo huibu do hui ngauri haidi ngauri bo hui dugi hui mapu do thi batare hoji ko aduna makata ba pause tamina se mayamda ongna landa ba yadabadagi kuki sijinaraga mitai da landa hanbani hui kaktamak tanthopagi mahuta huibu thibagi matam oire haina kokomina fongdokre afas pabum khulai oina sijinaduna Indian Army na lisang sinna mitai bu namsinduna thamlamba adu Supreme Court ki ruling ama laikibadagi upai letuduna kuki sijinaraga mitai gi mathakta amuk landa halakpani haina kokomina maral siragli wafam asi kokomina mafam da chatuna paring naina chatharakpa miyangi mifamgi saruk ama oina ngarang wangoi da pangthokiba mifam amada kokomigi convener khuraidam athawna fongdokibani Wangoi gi Youth Development Union Club amadi apunma maira paibi wangoi ga khusamnaduna pangthokiba mifam aduda kokomigi convener khuraidam athawna makha taraduna hai state asida laidiba mitai singi maru oiba laifam sing maru oina ibudau thangjing amadi kobru laifam singda khurumjagi haiba matamda lenga asina athingba piduna thamli khubam sing asi sahi ani hena mitai singna changba fangdana lairibani adubu Kashmir da lairiba Amarnath Kedarnath chingba laifam sing asidadi Pakistan gi tamthiraba threat kaya ama leibada natana misimina kaya marum yaurabasu security forcing na khurak hangduna ngak senduna miyambu namduna laikurumba fanghali masida natana India government ki michang mikhai naiba thawong adu yamna mayek chengna uribani Masida India government ki michang mikhai naiba thawong adu yamna mayek sengna urabani Manipur gi oina di mitai singna lai kurumba chachage haibada lambi pibibagi mahuta aikhoida oina onsinduna athingba pibiduna thambiri masi India government mabuktel chengde launam chawi haiba takpani pumnama asigi mathakta handakta pangthokiba parliament mifamda home minister Amit Shah na Manipurda thokliba irang achidi puro masel gi oiba irang ni makhoidi mamang thakta gi hauna asigumba irang adumak thoktuna lakpani mamangda su naga kuki gi marakta sahi taruk taret hena irang thokre madugi su mathakta kuki paite maitai pangal chingba purup chingi marakta su aduma irang thoktuna laikhrabani haina fongdoki Mafang khangkidabi leisabi macha pukrida siraga leiramle ngarang nungthil pung manga makhairom tarakpada yumdagi thokibadagi mafang khangdana leirakibi Kakching Khunau Umathel awang lekaidagi masagi sahi 18 khakta ngairibi Thingnam Rosni Chanu apokpa ti hais kirangi khongoli rubada ngasi nungthil pung ani makhairom tarakpada Kakching Khunau pi haisigi manakta leiba Umathel maning pukri achobada siraga leiramle hairi Mahang matau karamna siribano haibagi maram chapchana khangkhidri adubu laikhidrabigi hakchang imungi miyoi singna laukhatlaga aroiba mathau mangang pangthokre haidi panba yabadi mahaki khongul libada laikai gi nupi angang yauna miyoi kayana saruk yakibani Pakistan Army gi maikidagi kablakba nongmai sing Indian Army na mapung phana pakum piba ngamkre ngarang numidang amasung ngasi ayuk lona bada India amasung Pakistan gi marakta lairiba line of control da Pakistan Army gi maikidagi nongmai masa kapa horakiba du Indian Army gi maikidagi su mapung phana pakum piba ngamkre Tunmiri gali amasung Rampur sector gi mayoknabada leiba mafam singda Pakistan lom thangba mafamdagi nongmai kapsinba horakibani hairi makhoi gi thaudok adu Tha sigi kunithoi da Kashmir gi Pahalgam da chathakiba micham kuntaruk hatkiba thagdokna phongphong saringi matamda oiki atopa pau amana North Kashmir gi Kupwara district ta leiba Tandi Khos area da leiba social activist Gulam Rasul Magre masak khangdaba nongmai paiba singna mayumda katuna hatlamle hairi mahak nongmaina palaba matungda hospital da pukhatpada laikidabane hairi BJP na lengakpadagi Manipur pumloi loisile constitutional value lehandre haina tilakna fongdokre Congress na lengak paidingaida Manipur da ingtapa leirami adubu BJP ge lengak lakpadagi ngasidi Manipur pumloi loire amasung constitutional value sing lehandre haina All India Congress Committee
AICCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯈ꯭ꯔꯤꯁꯇꯣꯐꯔ ꯇꯤꯂꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ AICCꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ ꯁꯤꯟꯗꯨꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯔꯛꯈꯤꯕ ꯁꯪꯕꯤꯙꯥꯟ ꯀꯜꯂꯨ ꯈꯣꯡꯖꯪ ꯁꯪꯕꯤꯙꯥꯟ ꯕꯆꯥꯎ ꯔꯦꯂꯤꯒꯤ ꯈꯣꯡꯖꯪꯕꯨ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ AICCꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯁꯤ ꯈꯦꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯦꯝꯕ ꯗꯥꯏꯕꯔꯁꯤꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯀꯨꯝꯖꯥ 1950ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯕꯁꯨ ꯃꯁꯤꯒꯤ ꯃꯔꯨꯗꯤ ꯀꯨꯝꯖꯥ 1910ꯗꯒꯤ ꯍꯧꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯑꯃꯗꯤ B.R. ꯑꯝꯕꯦꯗꯀꯔꯅ ꯍꯨꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯒꯥꯟꯙꯤ ꯑꯃꯗꯤ ꯑꯝꯕꯦꯗꯀꯔꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯥꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯌꯥ ꯍꯥꯞꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯅꯤꯡ ꯍꯟꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯂꯦ ꯍꯥꯏꯈꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯦꯡꯅꯕꯗ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯛꯅꯕ MPꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯔꯤꯆꯥꯔꯗ ꯕꯥꯂꯥꯟꯃꯥꯟꯒꯥꯏꯍꯥꯟꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯗꯦꯡꯅꯔꯛꯇꯨꯅ ꯃꯤꯖꯣꯔꯥꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯤꯍꯨꯠ 12ꯒ ꯎꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯌꯥꯎꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯦꯟꯅꯔꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ MPꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯎꯗꯝꯈꯤ꯫ MPꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤꯅ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ 8,000 ꯂꯣꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯤꯖꯣꯔꯥꯝꯗ ꯌꯣꯟꯕ, ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ CSO ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯔꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯃꯨꯛ ꯍꯜꯍꯟꯈꯤꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯤꯖꯣꯔꯥꯝꯗ ꯗꯨꯀꯥꯟ ꯍꯥꯡꯗꯣꯛꯇꯨꯅ ꯄꯣꯠꯀꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯇꯥꯅ ꯌꯣꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯌꯥꯝꯅ ꯐꯝꯖꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯀꯥꯏꯕ ꯂꯥꯛꯄꯗꯒꯤ ꯎꯪꯈꯠꯅꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯃꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯧ ꯅꯍꯥ ꯃꯥꯡꯉꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯁꯤꯔꯝꯂꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯛ ꯌꯥꯝꯅ ꯆꯣꯛꯊꯔꯕꯅꯦ, ꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯊꯔꯕꯣ? ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯥꯡꯉꯦ, ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕꯕ ꯅꯨꯄꯤꯁꯤꯡꯁꯦ? ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯧ ꯅꯍꯥ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯈꯪꯗꯦ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯅꯨꯄꯥꯒꯤꯗꯃꯛꯇ ꯁꯤꯗꯣꯛꯀꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯆꯦꯟꯊꯣꯛꯈꯤꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯡꯈ꯭ꯔꯦꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ, ꯈꯖꯤꯛꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦꯀꯣ, ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕꯀꯣ꯫ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ ꯀꯗꯥꯏ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕ, ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯗꯅ ꯐꯨꯗꯣꯛꯇꯅ ꯂꯩꯅꯔꯝꯃꯤꯕꯁꯤꯡꯁꯦ ꯀꯗꯥꯏꯗ ꯆꯪꯈ꯭ꯔꯒꯦ? ꯍꯥꯏꯗꯤ ꯅꯨꯄꯤ ꯂꯥꯟ ꯀꯥꯏꯅꯒ ꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯂꯥꯟꯁꯤꯕꯨ ꯍꯥꯏꯗꯤ ꯀꯔꯝ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯕꯨ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯁꯤꯡꯁꯤꯅ ꯄꯥꯡꯒꯜ ꯁꯨꯛ ꯌꯥꯝ ꯁꯣꯟꯊꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯁꯣꯜꯂꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯟꯈ꯭ꯔꯄꯣꯠꯅꯤꯀꯣ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯁꯨ ꯃꯣꯏꯗ ꯅꯨꯄꯤꯅ ꯄꯥꯡꯒꯜ ꯁꯣꯜꯂꯦꯅ ꯍꯥꯏꯔꯤꯁꯦꯀꯣ, ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩꯕꯅꯦ꯫ ꯃꯒꯨꯟ ꯈꯪꯖꯤꯟꯕꯤꯌꯨ ꯈꯔ ꯈꯔ ꯅꯁꯥꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ, ꯍꯥꯏꯗꯤ ꯃꯧ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯈꯪꯗꯦ, ꯅꯁꯥꯅ ꯍꯥꯏꯗꯤ ꯅꯁꯥꯒꯤ ꯅꯒꯨꯟꯗꯣ ꯈꯪꯉꯣ꯫ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯅ ꯐꯪꯕ ꯅꯠꯇꯦ, ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯇꯥꯡꯅ ꯐꯪꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯒꯩꯁꯤꯒ ꯃꯍꯥꯎ ꯃꯔꯦꯛ ꯆꯥꯎꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯤꯡꯁꯤꯕꯨ, ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥꯅ ꯃꯄꯥꯅ ꯄꯣꯛꯂꯛꯄꯗꯒꯤ ꯆꯥꯎꯅ ꯐꯥꯎꯕ ꯌꯣꯛꯂꯛꯑꯦ, ꯏꯆꯥꯁꯦ ꯆꯥꯎꯔꯦ ꯆꯥꯡꯉꯦ, ꯑꯗꯨ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯖꯕ ꯊꯝꯃꯤꯕꯗꯣ ꯃꯆꯥꯁꯤꯡꯗꯨꯅ ꯊꯥꯖꯕ ꯀꯌꯥ ꯃꯥꯡꯍꯜꯂꯤ꯫ ꯅꯨꯄꯥ ꯈꯔꯒꯤꯗꯃꯛꯇꯁꯨ ꯁꯤꯗꯣꯛꯄꯤꯅꯤ, ꯊꯋꯥꯏ ꯊꯥꯗꯣꯛꯄꯤꯅꯤ꯫ ꯊꯋꯥꯏ ꯊꯥꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯅꯠꯇ꯭ꯔꯒꯅ ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯌꯦꯡꯕꯒꯤ ꯀꯔꯤ ꯁꯤ ꯃꯇꯥꯡꯁꯤꯒꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯀꯣ꯫ ꯑꯗꯣ ꯃꯧ ꯅꯍꯥꯁꯦ ꯀꯔꯝꯅ ꯃꯥꯡꯉꯤꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦꯕꯀꯣ꯫ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ, ꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯝ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯥꯏ ꯃꯊꯛꯇꯗꯤ ꯍꯥꯏꯖꯕ ꯅꯠꯆꯗꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯝ
ꯍꯥꯏꯗꯤ ꯃꯆꯥ ꯂꯩꯅ ꯍꯨꯟꯗꯣꯛ ꯑꯃ ꯆꯠꯈꯤꯕ ꯈꯔ ꯑꯗꯨꯒꯤ ꯃꯋꯥ ꯂꯩꯅ ꯃꯆꯥ 2, 3 ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯈꯔ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯍꯥꯏꯗꯤ ꯃꯧ ꯅꯍꯥ ꯃꯥꯡꯉꯦ ꯍꯥꯏꯕꯗ ꯊꯤꯕꯤꯔꯨꯔꯅꯨ ꯍꯥꯏꯕꯅ ꯀꯣꯡꯀꯥꯏ ꯑꯃ ꯀꯣꯃꯦꯟꯁꯤꯗ ꯇꯧ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯃꯥꯡꯗꯕ ꯃꯁꯥꯅ ꯖꯥꯅ ꯆꯠꯄ ꯍꯥꯏꯗꯤ ꯃꯁꯥꯅ ꯖꯥꯅ ꯍꯥꯏꯗꯤ ꯃꯥꯡꯈꯤꯕꯗꯣ ꯑꯣꯏꯔꯒꯗꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯕꯗ ꯍꯥꯏꯗꯤ ꯅꯥꯀꯣꯡ ꯋꯥꯏꯁꯤꯜꯂꯦ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯍꯥꯏꯗꯤ ꯐꯥꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒꯤ ꯋꯥꯈꯛꯇꯅꯦꯕꯀꯣ ꯀꯩꯅꯣꯗꯤ ꯁꯤꯒꯨꯝꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯥꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔ ꯁꯤ ꯇꯥꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯑꯉꯥꯡꯗꯨ ꯃꯌꯥꯝꯅ ꯊꯤꯕ ꯆꯠꯂꯦ ꯍꯧꯖꯤꯛ ꯊꯤꯕ ꯆꯠꯂꯤ ꯆꯤꯡꯗ ꯔꯣꯁꯅꯤ ꯊꯤꯡꯅꯥꯝ ꯔꯣꯁꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏ ꯀꯤꯔꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯤꯡꯅꯥꯝ ꯔꯣꯁꯅꯤ ꯃꯥꯡꯈꯤꯕ ꯍꯧꯖꯤꯛ ꯆꯤꯡꯗ ꯃꯥꯁꯤ ꯐꯣꯟꯁꯨ ꯄꯥꯏꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯔꯥꯡꯗꯒꯤ ꯃꯥꯡꯕꯁꯤꯗ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯨꯝꯗ ꯂꯩꯔꯦ ꯄꯜꯂꯦ ꯅꯠꯇ꯭ꯔꯒ ꯆꯦꯔꯦ ꯆꯣꯡꯉꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯇꯕꯅꯤꯅ ꯊꯤꯐꯝ ꯈꯪꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯕ ꯇꯧꯔꯒ ꯁꯦꯟꯅꯔꯒ ꯐꯖꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯁꯣꯝꯗ ꯊꯥꯔꯤꯕ ꯆꯤꯡꯒꯤ ꯃꯃꯥꯏꯁꯤꯗ ꯃꯃꯥꯡꯁꯤꯗ ꯂꯩ ꯃꯥꯁꯤ ꯃꯌꯨꯝꯗ ꯆꯪꯉꯨꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯌꯦꯅ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯌꯦꯡꯉꯨꯔꯤꯕꯗꯨ ꯀꯗꯥꯏꯕꯨ ꯆꯨꯝꯒꯦꯅ ꯁꯣꯝꯗ ꯈꯣꯠꯂꯛꯀꯗꯣꯏꯅꯤ ꯆꯠꯇꯣꯏꯅꯦ ꯁꯤ ꯆꯤꯡꯁꯤ ꯈꯣꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨ ꯀꯥꯡꯕꯨ ꯑꯃꯁꯤ ꯀꯥꯗꯣꯏꯅꯤ ꯂꯦꯄꯥꯅ ꯂꯥꯝ ꯆꯠꯈꯤꯅꯨꯀꯣ ꯑꯩꯒ ꯅꯛꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯠꯂꯤ ꯍꯧꯖꯤꯛ ꯄꯣꯟꯗꯨꯝꯅꯕꯤꯒꯤ ꯆꯤꯡꯗ ꯄꯣꯟꯗꯨꯝꯅꯕꯤꯒꯤ ꯆꯤꯡꯗ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗꯨ ꯈꯣꯔ ꯂꯥꯛꯄꯤꯔꯣ ꯍꯦꯛꯇ ꯎꯅꯥ ꯋꯥꯅ ꯎꯞꯄ ꯂꯣꯡꯕ ꯇꯧꯔ ꯊꯤꯕꯤꯌꯨ ꯍꯦꯛꯇ ꯃꯥꯅ ꯂꯣꯠꯂ ꯂꯩꯔꯝ ꯇꯥꯔꯗꯤ ꯃꯥꯅ ꯊꯣꯛꯑꯔꯣꯏ ꯈꯟꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯊꯤ ꯐꯪꯒꯗꯧꯔꯤꯅꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯆꯤꯡꯁꯤ ꯈꯣꯜꯂ ꯆꯠꯂꯒ ꯁꯣꯝ ꯁꯥꯏꯗꯇ ꯂꯩꯅꯤ ꯍꯥꯏ ꯃꯥꯏꯕ ꯃꯥꯏꯕꯤꯅꯗꯤ ꯆꯠꯂ ꯌꯦꯡ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯣꯟ ꯅꯦꯠꯋꯥꯛꯁꯤ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯐꯪꯉꯔꯣꯏ ꯑꯩꯁꯨ ꯀꯔꯝꯕ ꯀꯥꯔꯗꯨꯒꯤ ꯃꯤ ꯒꯥꯔꯤ ꯁꯥꯝꯕꯗꯨꯒꯤ ꯑꯗꯨꯅꯦ ꯆꯠꯂꯣ ꯀꯛꯈ꯭ꯔꯣ ꯃꯀꯥ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯐꯣꯟ ꯅꯨꯡ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯂꯝꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧ ꯃꯥꯊꯦꯜ ꯑꯉꯥꯡꯅꯤ ꯃꯥꯡꯉꯤꯁꯦ ꯔꯣꯁꯅꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯂꯩꯁꯥꯕꯤ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤ ꯂꯩꯁꯥꯕꯤꯁꯨ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯉꯥꯡ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯨꯈꯥꯏꯕꯣ ꯂꯥꯏꯠ ꯊꯥꯕꯁꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯦ ꯅꯦꯠꯇꯤ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯝ ꯆꯤꯡꯗ ꯈꯔ ꯑꯃ ꯀꯥꯔꯁꯦ ꯑꯌꯥꯝꯕ ꯂꯩꯍꯧꯔꯦ ꯁꯣꯝ ꯁꯥꯏꯗꯇ ꯅꯪ ꯀꯥꯎꯗꯅ ꯉꯥꯔꯤ ꯌꯣꯟꯕ ꯄꯣꯔꯛꯏꯒ ꯉꯥꯔꯤ ꯄꯣꯔꯛꯏ ꯁꯦꯡꯃꯥꯏ ꯉꯥꯔꯤ ꯉꯥꯇꯣꯟ ꯉꯥꯔꯤ ꯇꯧꯔꯛꯀꯅꯤꯀꯣ ꯑꯉꯥꯡ ꯊꯤꯕꯗ ꯉꯥꯇꯣꯟ ꯉꯥꯔꯤ ꯃꯈꯜ 2 ꯄꯋꯥꯗ ꯀꯌꯥ ꯄꯤꯕ ꯑꯗꯨ ꯇꯧꯔꯛꯀꯅꯤꯀꯣ ꯈꯔ ꯆꯈꯥꯏꯅꯕ ꯐꯩ ꯄꯔꯦꯡ ꯈꯠꯅꯗ꯭ꯔꯁꯨꯀꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯇꯤꯝꯁꯤ ꯃꯤ ꯃꯁꯤꯡ ꯊꯤꯔꯛꯇꯒꯨꯝ ꯇꯧꯀꯣ ꯑꯃꯨꯛ ꯃꯥꯡꯈꯤꯗꯅ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯃꯤ ꯊꯤꯕ ꯂꯥꯛꯄꯗ ꯃꯤ ꯑꯃꯨꯛ ꯃꯥꯡꯈꯤꯗꯅꯀꯣ ꯑꯉꯥꯡꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧ ꯃꯥꯊꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯊꯤꯅꯥꯝ ꯀꯤꯔꯟ ꯃꯃꯥꯒꯤ ꯃꯃꯤꯡ ꯊꯤꯅꯥꯝ ꯑꯣꯡꯕꯤ ꯕꯤꯖꯦꯟꯇꯤ ꯑꯉꯥꯡꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯊꯣꯛꯈꯤꯕꯗ ꯍꯜꯂꯛꯇ꯭ꯔꯦ ꯐꯣꯟ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯃꯃꯥꯟꯅꯕꯤ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄꯁꯨ ꯇꯧꯗꯦ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯃꯥꯡꯈ꯭ꯔꯦ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯁꯅꯤ ꯊꯤꯕꯗ ꯃꯌꯥꯝꯁꯦ ꯆꯤꯡ ꯀꯥꯟꯅꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯠꯂꯤ ꯂꯣꯀꯦꯁꯟꯁꯤ ꯎꯃꯥꯊꯦꯟꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯎꯌꯣꯛ ꯇꯨꯔꯦꯟꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯆꯤꯡꯗ ꯃꯥꯏꯕꯤ ꯌꯦꯡꯉꯨꯕꯗ ꯁꯣꯝ ꯁꯥꯏꯗꯇ ꯊꯤꯌꯨ ꯍꯥꯏꯅ ꯁꯣꯝꯗ ꯆꯠꯂꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯃꯦ ꯇꯤꯝ ꯑꯃ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯤꯝ ꯑꯃꯅ ꯁꯣꯝꯗ ꯃꯥꯏ ꯕꯥꯕ ꯑꯉꯥꯡꯁꯤꯁꯨ ꯌꯥꯡꯉꯦ ꯃꯥ ꯇꯥꯟꯅꯕꯗ ꯁꯤꯔꯦ ꯑꯩꯈꯣꯏꯗꯤ ꯔꯣꯁꯅꯤ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯛꯂꯛꯑꯣ ꯔꯣꯁꯅꯤ ꯂꯥꯛꯑꯣ 이제 잠깐래 ngâm hết đi hay chạy đúng ca kìa ngoài ca thì ngoài này xin khá là một khuôn cái đâu này
Mani, hado. Hiu ni, mi makar sumem lai sidi. Rose ni. Ajau, tolong. Sao vậy giờ học đâu rồi? Sao biết? Cô lu sudah ada. Tahu ni? Saya tara ni pan, angang je. Angang này tu ni. Sabi kalau apa apa. Tara ni pan. Tara tiap try pan. Lai mem semua lai. Bos phang dia. Ni di sore. Bos ni tholo. Lao tholo kaisu torai lao kaisu ngangoi. Aku nak kaisu saurai lao tholo. Ma ki je tano ko mukso. Asai sing ngarang di hanjin ramina. Mama ni phubi gedra kaina mukso tak thom ni ma tori. Ai mana do lagi dewa ni da. Sau dana mana ngak angang ni na. Tem si hai ku se pan da bani. Ching dau bai ku se pan pa loi. Sigi ching hai ku pan de ba. Se de phu bai ku je. Phu su pa loi. Khoi pa ra sa hu de ku do. Si phu ga tha ba. Pa ra se ku je. Wa nge ha ku ko pan.